matung Naga civilian taruk hatkiba thogdok NHRC na su moto cognizance pibinaba GNF na haizakre. State asida law and order gi fibam pagalakpagi thazaba lay hairaduna Naga taruk hatkiba condemn tawkre. Awang Nongpok Bharat ki state singdagi alpha lautholagani haina Union Home Minister Amit Shah na phongdokre. Manipur da ITP sing resettlement amasung connectivity lehanaba CM Kemchana Center da haizakre. Amasung Naga Khunja Taruki Manungda Mari Singhi Masak Khangbang Ngamkre Imung Manung Singna Mihat Singh Asigi Justice Pinaba Taksin Kre. Kurumzari ISCOM Manipuri Pau Meeting Tabiri Bakwai na Makpu Taramna Okcheri Hauzik Pau Sandong na Pizeri Naga Village Guard Singh na Fazinduna Thamlamba Kuki Kunza Taramari Tekta Kaidana Thadora Kraba Pung Kunmari gi Matungda Kuki Militant Singh na Numit Kunipani Supna Suba Matamda Makoina Fazin Kiba Naga Kunja Taruk Sina Fangkiba Thaudok Asi Manipur State Government Apparatus na Haukiba Numit Kunipan asida Fazin Kiba Naga Taruk Asi Karamna Thiba Phangkibano Haibagi Matangda Time bound inquiry tawgadabani hairaduna Global Naga Forum GNF na Thaudok Asibu National Human Rights Commission NHRC na su moto cognizance proceedings sing lokat biduna tamthiraba mihat asigi inquiry chathaduna victim oiriba sing amadi imung manung singda justice fanghanaba amadi fundamental human rights sing protect taunaba honabiyu haina appeal tawkre hairi. Kangpokpi District ki Konsakuldagi Pastor Kenpi Bau, Reverend Manu Thuimai, Frenrongwi Thuimai, Dilip Thuimai, Kali Wongbau Abontmai, Amasung CH Ferintlung Singbu, Mamang Thagi Megi Tara Humdoida, Makoina Mayum Halakpada, Leilon Baipai Kuldagi Kuki, Amasung Kuki Militant Singna, Faduna Pukraba Matung, Tiba Kangdana Ladingai Tha, Asiki Tarada, Nungsi Haitana, Tamtina Hatoktuna, Thamlambagi Thaudok Asibu GNF na akanwa mawongda condemn tawi hairi Laikidraba Naga Khunja Singh asi Kulai Paiba Nate Makoibu Nungsi Haitana Matat Kaktuna Halamba Haibasi Yamna Chakataba Thawong Amani hairi Laikidraba Khunja Singh asi Arm Group Singh na Farba Matung Fazinduna Thamki Hatoklaba Matung Lotsinduna Thamki Thaudok Singh asi Government of India ga Suspension of Operations Agreement signed Tongnariba, Kuki Militant Singhi Kem Singh Dal Leiriba, Commander Singh na sponsor Taubada, Haina Maral Siraduna, Thokiba Thaudok Singh Asi, Geneva Convention ki Command Article 3, Amasung, Rome Statute ki Article 8 to C Makada, Akanaba Action Singh Lokatba Yai Hairi, Naga Civilian Taruk Asi Sina Fangdrinay Nong Mawatlingaida, Naga Singh na Fazinduna Thamlaba, Kuki Civilian Taramari Tek Takaitana condition Amata Yaudana Thadoki, Masina Naga Amasung Kuki Aniki Marakta Lainariba, Chauna Kenaba Singh, Utokli, Amadi, Malemna Kangba Oirsanu Hairi. Haujik Central Government na Manipur State ki oina local liba Khongthang Singh amasung State asigi Hongdakliba Administration Singh asi yenglagadi State asigi Law and Order ki Fibam Singh Fagatlagani haiba
थाजब लई हाइना हानगी चीफ मिनिस्टर नोंगथोंबम बिरेन सिंहना फोंदोखिबगा लोइनना फाजिंदुना थमलुरबा नागा खुंजा तरुक हातोकलगा थलंबा थौदोक असिबु अकनबा मवोंगदा कंडेम तौख्रे एक्स सीएम बिरेन नंगारांग सीना फंखिबा कुकी सिंहना फाजिंदुना थमलुरबा नागा खुंजा सिंगी असिबा हकचांग सिंह थमलिबा जेनिम्स मोक्ता लेखिद्रबा सिंगी इमुंग मनोंग उनरबा मतुंग पाउमी सिंहदा महाकना मखाताना हाई हौजिक स्टेट असिदा सेक्यूरिटी सिंगी डिप्लॉयमेंट पैटर्न असिना ताकपदी गवर्नमेंट असिना मणिपुर स्टेट लॉ एंड ऑर्डर की फिबम सिंह फगतनबा होटनबनी मसीगी मथक्ता सेंटरना मणिपुर स्टेट की ओइना सीआरपीएफ की कोबरा बटालियन अनि थमलखिबा असिना स्टेट असिगी ऑर्डर मैनेजमेंट अमसुंग पोर्टफोलियो का मरी लेनबा सिंगदा अखनबा मिटिंग थमली हाइबा ताकपनी हाइरी महाकना नागा खुंजा तरोक हाटखिबा असिदा अकनबा मवोंगदा कंडेम तौरदुना लेखिद्रबगी इमुंग मनुंग सिंगी अवाबदा सरुक यारी हाइदुना असिगुंबा साथीरबा क्राइम अमसुंग वायलेंस सिंग असिगी चनफम सोसाइटी असिदा लेते येनरिबा खुदिंगमक वारी सानदुना अमगी मसेलदा तंगदु लेताबा सॉल्यूशंस पुरकनबा होटनगदबनी मरम असिना स्टेट असिदा खुंदामिनरिबा कांगलु फुरुप खुदिंगमक्ना नुंसी चानना हिंगमिनदुना शांति अमसुंग तंगदु लेताबा पुरकनबा होटनमिनसी हाइकी मणिपुर याउना अवांग नोंगपोक भारत की स्टेट सिंगदा थमलिबा आर्म फोर्सेस स्पेशल पावर्स एक्ट 1958 असी स्टेट अमा अनि खक्त नतना पुमलो लोकथोक लगनी हाइना यूनियन होम मिनिस्टर अमित शाह न फोंदोखरे इंडिया गवर्नमेंट की पॉलिसी अमा ओइना नागालैंड असम बाउंड्री दा मिनरल ऑयल एक्सप्लोरेशन तौनबगी दमक सेंटर असम अमसुंग नागालैंड की मरक्ता नाकल अहुम की मेमोरेंडम ऑफ अंडरस्टैंडिंग खुदियक पिनबगी थौरमदा अमित शाह न हाई अवांग नोंगपोक भारत की स्टेट सिंगदगी आपस्पाना कौंसिलंबा लम पिक्सिलक्पा असी लमदम असिदा तंगदु लेताबा लाखले हाइबगी खुदमनी मरम अदुना आपस्पा असी स्टेट अमा अनि खकनतना मथंग चहीदगी अवांग नोंगपोक स्टेट अयाम्बदगी लौथोकलगनी हाइखी सेंटर असम अमसुंग नागालैंड की मरक्ता एमओयू साइन तौनरिबा असिना यामना इतिहासिक ओइबा मिकुप अमनी मसिना प्राइम मिनिस्टर नरेंद्र मोदी ना अवांग नोंगपोक चौखनबा मीटिंग थमलंबा अदुदा लेरंबा खोंथंग खुदोंग चादबसिंग अदु लौथोकलबनी हाइखी एमओयू असिना अवांग नोंगपोकी लमदमदा मिनरल एक्सप्लोरेशन की अनौबा मफम अमा कनबा ngamlagani लमदम असिदा थाव अमसुंग ग्यास खक्त नतना मिनरल कया डिपोजिट तौदुना लैरी हाइरिबसिंग असि लमदम असिगी लॉ एंड ऑर्डर न मरम ओइरगा थबक पांगथोकपा ngamdana लाखिबनी ngarang sign taunariba MOU asina nongmada barrel lising amadagi lising amaga chamnga thau lokthokpa ngamba asi saruk tara hengatpa ngamlagani haina Amit Shah na phongdokhi mahakna makha taraduna hai fil ama khaktada lupa koti lising tara manga fauba ngambagi oithokpa lei karigumba Nagaland yauna thau lokthokpa ngamlabadi leibak asina mapal leibak ki thau mathau tariba asi hanthaba ngamlagani mahakna hai Narendra Modi na Prime Minister oirakpadagi mahaki mityeng asi awang nongpok Bharatni awang nongpok ta khwaidagi masing yamna चटपसी प्राइम मिनिस्टर ओइरिबनी इन कुमजालिसिंग अनिगा सुपना तरा मापंदगी अवांग नोंगपोक की स्टेट सिंगदा तोंगान तोंगान बा ग्रुप स्टेट गवर्नमेंट अमदी अतै ऑर्गेनाइजेशन सिंगा पुन्ना याना चे तरा निथोय खुदियक पिनखरे मसिना मरम ओइरगा लमदम असिदा वायलेंस की थबक चादा मरफू हंथखरे असम अमसुंग नागालैंड की मरक्ता लैरिबा खेनाबा वाफम असिना MOU खुदियक पिनबा मतम सांगना लेरखिबनी अदुबो ngasi स्टेट अनिमकना अनौबा चौखत थौरांगी थोंग हांगलगनी मसिमक कोऑपरेटिव फेडरलिज्म अचौबा खुदम अमनी हाइना यूनियन होम मिनिस्टर अमित शाह ना फोंदोखी न्यू दिल्ली दा प्राइम मिनिस्टर नरेंद्र मोदी ना चेयर लौदुना ngarang pangthokhiba नीति आयोग की तरामाथोई सूबा गवर्निंग काउंसिल मीटिंग दा चीफ मिनिस्टर युमनाम खेमचंद सिंह ना सरुक यारदुना मणिपुर स्टेट मतम सांगना कांगलुप की इरांग
थोक्तुना शांति अमसुंग तंगदु लेताबसिंग मांगख्रबा मातुंग स्टेट गवर्नमेंट असिना शांति अमसुंग तंगदु लेताबा हंजिलकनबा थबकसिंग पाइखतबा होनबता नतना इरांग internally displaced persons sing ohellaba sing resettlement taunaba border security mapangal kangkhatnaba amasung chawkhat thaurangi thabak sing khumang chawsinna paikhatpa haure haina phongdokre Inclusive Human Development for Viksit Bharat @ 2047 haiba theme da pangthokiba mifam aduna state sing amadi nation asigi tungi chawkhat thaurang sing da अखन्नब मियेंग थमकी मिफम असिदा यूनियन मिनिस्टर सिंह नीति आयोग की वाइस चेयरमैन अशोक कुमार लहरी यूनियन टेरिटरी सिंह लेफ्टिनेंट गवर्नर सिंह अमसुंग स्टेट सिंह चीफ मिनिस्टर सिंह सरुक याखी मिफम असि सरुक यारदुना सीएम खेमचाना प्राइम मिनिस्टर नरेंद्र मोदी की लुचिंग मखादा मणिपुर स्टेट असिबु चौखनबा होनरिबा सिंह असिदा थागतबा फोंगदोखी सेंटर अमसुंग स्टेट गवर्नमेंट अमदी यूनियन होम मिनिस्टर अमित शाह सिंह की कोऑर्डिनेट एफर्ट सिंहना मणिपुर स्टेट की मफम ओइबा मपुम ओइबा लॉ एंड ऑर्डर की फिबम सिंह फगतनबा होनरिबा असिना स्टेट असिदा लॉ एंड ऑर्डर की फिबम सिंह तपना तपना फगतबा हौरखले हाइकी IDP Singi rehabilitation की matang da paladuna CM Khemchana hai Central Government की mateng singna single loinana singtha ningai oiba humanitarian की oiba khongthang kaya lokhatpa ngamkhre resettlement and rehabilitation package की makhada phase 9 na IDP family listing taramathoi resettle tawhanba ngamkhre Manipur government na lemhoriba IDP sing da su resettlement tawhanaba athuba matamda honagani इनकम जालिसिंग अनिगा सुपना कुंतरु कुंतरेट की ओइना प्रधानमंत्री आवास योजना ग्रामीण की मखादा सेंटर ने युम लिसिंग मंगा सानबा अप्रूव तौख्रे अमदी मखाताना मतेंग पांगबीनबा तक्सिनख्रे चीफ मिनिस्टर न मखातारदुना मणिपुर स्टेट चाही असिगी फेब्रुआरी मरीदा अनौबा गवर्नमेंट हेक सेमखिबगा गवर्नमेंट असिना शांति पुरकनबा अखन्नबा मियेंग थमदुना लाखली अमदी खुंदामिनरिबा फुरुप सिंगी मरक्ता थाजनबा थमदुना नुंगसी चानना हिंगमिननबा होनादुना लाखली हाइकी मणिपुर अमसुंग म्यांमार गा ताइनरिबा बॉर्डर परिंगदा निंगथिना संबल खादबा मरमना स्टेट असिदा ड्रग ट्रैफिकिंग सिंग arms smuggling tauba amasung human trafficking tauba hengalakli maram asina border paring da kilometer yankhai sambal khaba loirabasu makhatana sambal khaba ki thabak sing chathabiyu haiki loisilakpada chief minister khemchana hai manipur government asina state asida santi tangdu leitaba amadi chawkhat thorang ki thabak sing da akhanaba mityeng thamli government asina thazaba thamli madudi Center amasung Niti Ayog na state government da cooperate biduna hiram khuding makta mateng pangani haiba amadi Manipur state asi Viksit Bharat ohenbada maru oiba contributor ama oiri haiki Matam sangna kuki militant singna fazinduna thamluraba matung haukiba yumsa kaisa numita sina fangkiba naga khunjataru ki manungda asiba mari gi masak maming khangba ngamkhre hairi naga khunjataru ki asiba hakchang sing security forces ki apunba team amana Kangpokpi district ki manung chanba mafam amada chathakiba search operation da fangba ngamkhibaga loinana asiba hakchang sing janims ki mokda ngarang nongalamdai akanba security ki checksin thauranga loinana janims ki mokda puraktuna masa khangdoknaba amasung postmortem taunabagi damak thamduna lakhibani asiba hakchang sing asida forensic expert sing ngarang nungthil pung ani dagi hauduna ahan bagi oina masak khangdoknaba formalities sing chathaba hauki hairi sina fangkiba naga khunja sing asi mihatpa sing aduna matup kaktuna hatpa amadi otnai bagi hakchangi part ayamba sing machoi tana leiramba thengnakhiba maram oiraga forensic expert sing masak khangdoknaba hotnabada khudongcha daba sing mayoknaki hairi asiba naga khunja Masak maming sing makoida setkiba firol singdagi khangbani
Adubu in DNA ki report hek fangbaga asiba singi asengba masak khangba ngamlagani hairi masigi mathakta sina fangkiba naga khunja taruki manungda miyoi amagi hakchang mapop kaidana leiramba thengnaki hairi miyoi adu hatpa sing aduna Makut animak tungoina na punduna isingda thadaduna hatpa oiramba yai hairi aduga khunja mangagi hakchang singdi matup kakpa mangak kakpa amadi tang fauba yauramdaba thengnaki case amadana koki saruk yaudaba thengnaki maram asina laikhidraba sing asi asengba masak khangdoknaba hotnabada awaba ama oiri hairi Sina fangkiba naga khunja taruki manungda machin manau asigi imung manung oiriba paiso tuimaina fongdokpagi matung ina mihathina hatok laga thamliba hakchang sing asi uraga imung manung singna hena nungaitaba amadi khoisaunaba hengatlali hairaduna Government of India amasung state government singna hinghat asigi achumba While Purakadabani, government sing asina matamchana paikhatpa yaba thabak paikhat haudabadagi fibam asi yorakibani haiki mahakna hai makoina government ta haujikti thazaba walakle maramdi fazinduna thamluraba khunja sing asi tekta kaitana thadornabagi makoina matam sangna ngaiduna lakhibani makoi santi pami maram asina thagdok asigi chapchaba while chathaduna justice puraknaba honagadabani haiki National Highway 2 Imphal Dimapur Lambigi Kangpokpi District Headquarter Manakta Ngarang Numidang Manipur Police amasung Central Security Forces ki apunba team singna chathakiba anti-narcotic operation da Manipur Police da thabak tauba police personnel ani yauna miyoi mari dagi WY tablets KZ taruk fagat pangam kre hairi police ki pau matung ina hai ngarang Kangpokpi district ta chathakiba anti narcotic operations ado security forces singna intelligence na pirakpa report amagi matung ina hairiba highway asida miyoi kharana masing yamlaba narcotic drugs sing transportation togani haina pirakpa report amada based tawduna chathakibani hairi chathakiba operations ado superintendent of police Kangpokpi ki directive ki makhada Subdivisional Police Officer SDPO Kangpokpi na luchingduna Kangpokpi Police Station gi awanglomda kilometer anirom chatlaga leiba waterfall manakta police ki Winger passenger gari registration number MN03B0283 amasung Nissan Magnite registration number MN08A0877 sing asi khamduna check tawki hairi executive magistrate yauna gari sing asiga chathakiba check tawbagi thabak sing aduda KZ taruk rom oigadaba WY tablet sing fagatpa ngamki hairi police ki team asina WY tablet sing asibu puduna lakpa miyoi taruk Maram police station da attest tauba constable Muhammad Zuma Khan chahini funithoi hengbung outpost attest tauba head constable Muhammad Hafizuddin chahini funithoi winger driver Muhammad Zamir Khan chahini fumanga amasung Samim chahi kuntra taruk mapuroiba Zamir Khan Lilongi Thobal district dagini hairi Thagdok asiga mari lenana Kangpokpi police station na the narcotic drugs and psychotropic substances NDPS Act ki tongan ba section sing panduna drugs singa konana farba miyoi singi mathakta thigatpa hokre hairi ing kumjali sing aniga supna kunmari kunmangagi oina performing arts ki oina lemzaningai oiraba Sangit Natak Academy Awards amasung Ustad Bismillah Khan Yuva Puraskar 2024-25 award fangadaba artist singi maming laukthokpada Manipur state tagi taret yaurakhiba asina state asi kala sanskriti da amuka hena leibak asina masak khangba state ama oire pigadauriba award sing asi India ki pukai Thalaba Kala Sanskriti amasung performing arts singda haithoi singthoiba uthokhiba singda ikai khumnaba utuna piba award singni award sing asi khangatlaba sing da India gi President Draupadi Murmu na special investiture ceremony da yanthokani Sangit Natak Academy award ki oina awardee singda lupa lakh amaga loinana Tamra Patra amasung
Angavastram Singh Piduna Ikai Khumnaba Utkani Aduga Academy Fellows Academy Ratnagi Oina Awardee Singda Selgi Mana Oina Lupa Lak Ahum Piduna Ikai Khumnaba Utkani Hairi Sangeet Natak Academy Award Singi Damak Manipurdagi Khangalaba Artist Singh Adudi Manipuri Dance Ta Irengbam Nalini Devi Amasung Raskumari Thambal Sana Devi Amadi Folk Music Ta Laurembam Bedavati Devi ni Ustad Bismillah Khan Yuva Puraskar Award Asigi Youth Category da State Asidagi Manipuri Dance da Furit Sabam Devazani Devi Amasung Tongbram Ronald Maitai Singh Music for Dance Manipuri da Lukram Tamfamani Singh Amasung Folk Music Tana Yumnam Bimota Devi ni Hairi Awardee Singh Asina Makhoigi Haithoi Singh Thoiraba Performance Singh Uthoktuna Manipurgi Pukai Thana Leiriba Kala Sanskriti bu Amuka Hena Chakhatpa Honabada Natana Lemzaningai Oiraba Award Singh Laurakhiba Asina State Asigi Achoba Mai Purakpa Ngamle Haina Chief Minister Yumnam Khemchan and Awardee Singh bu Thagatpa Phongdorakli Ningol Leichel Productions Amadi YAA Studio Gapuna Kutsamnana Puthokadaba Lonthok Tabi 2 Haina Mingthonba Manipuri Feature Film Gi Yaifa Thoni Thauram Ngasi Imphal Gi Haying Kongbal Ufong Yumfam da Leiba Lining Thosana Mahi Sanglenda Pangthokre Thoni Thauram Aduda Cultural Activist Narendra Ningomba Amadi Senior Actor Ningthauza Zebi Diana Athoiba Mithunglen Singh Oina Saruk Yaki Film Asigi Story Preeti Irengbam Screenplay Barunt Laishram Amadi Dialogue Prane Yungkhamni Film Asigi Production Manager Laishram James ni Film Asigi Cinematography Amber Amadi Roxy ni Film Asida Jalzit Jiteswari Narendra Ningombam Ningthauza Jaividya Geeta Puneshwari Saitya Mary Amadi Elina Angomna Chingbana Maru Oiba Mamiroi Singh Oina Tongan Basaktam Sim Long Langadauri Film Asigi Chief Consultant Ningthauza J. Vidya Amadi Director Amber Jeremy Nay Thauram Gamari Lenana Wangangloi Singhna Manipuri Film Chaukhatna Bagi Matangda Wafam Kaya Phongdokna Ki Kukigi Civil Society Organization Singna Kangpokpi District Headquarter Kangpokpi District Pumba Shutdowns Lokthokduna Tamenglong District ki Lasan Khulgi Housing Liuvim Hatkibagi Mayokta Coffin Protest Pangthokduna Waba Phongdokpaga Loinana Mihat Asigi Justice Bibinaba Amadi Government na Violence Oiba Thokdok Singh Thokliba Asida Kudakta Interventions Bibinaba Dabi Taukre Chatakhiba Coffin Protest Adu Committee on Tribal Unity ki Banner Makada Kuki gi Tongan ba Civil Society Organization Singna Punna Kutsamnaduna Pangtokhibani Khongjang Aduda Laikhidraba Housing Lovum gi Coffin National Highway 2 Imphal Dimapur Lambi gi Kangpokpi Town da Thamduna Pung Kaya Condolence Program Sing Pangthokhi Khongjang Sangsilingai Tha Asigi Taradagi Kangpokpi District Pumbada Thamkiba Shutdown Asina Maram Oiraga District Asida Normal Activities Sing Punglep Lepki Mahiloi Sang Sing Business Establishment Sing Thonglonaki Amadi Lambi Dagari Sing Chenaki de Hairi Khongjang Aduda Kamjong District ki Kultu da Khunja ani hatkiba amadi yum kaya mai thakiba thodok adubusu condemn tauki Khongjang adu silliba kuki CSO singna laingakta dabi mari tauraduna lasant amasung thenjang khul singda matik chaba security forces sing yauna kuki singna khundariba vulnerable oiba mafam singda thamgadabani civilian tara humdoi hatkibagi thodok sing time bound inquiry taugadabani Makui Village Chief Yauna, Village Authority Members Singh Amasung Village Guard Singh Thodok Asiga Mari Lenana Fagadabani Hairi, Karigumba Government Dabi Singh Asi Pidriba Fauba, Democratic Oiba Khongjang Singh Changsin Bahauragani Hairi. Ngarang Ayuk Anganbada Kamjong District ki Myanmar ga Tainaba Leiriba
Kultu Kuki Kulda Myanmar based Toba armed groups Singi Kader Singna Kul Asida Changsilaktuna Nomai Kaptuna attack Chathabada Kul Asigi Miwe Ani Hatkiba Amadi Ani Amana Asok Apan Nanghan Kibada Natana Kul Asigi Yum Kai Kaya Mai Thaduna Amang Ata Thokan Kibagi Thodok Sing Adu Independent Judicial Inquiry Togadabani Haina Kuki Inpi Manipurna Dabi Taukre Kuki Singi Apex Body Ama Oiriba KIM Ki Statement Amana Kultu Kulda Thokiba Thodok Adu Ngarang Ayuk Anganbada Myanmar based Toba armed group Singna Kul Asida Changsilaktuna Chathakibani Thodok Aduda Kul Asidagi Letmin Lund Haukip Jay Kuntramari, General Secretary of KBC Circle Number 17, Amasung, Head Deacon Kultu Local Church, Lunmin Thang Haukip Jay Kuntrataruk, General Secretary Youth Development KBC Circle Number 17, Amasung, Youth Chairman Kultu Local Church, Sing Asi Hatlaba Matung, Mai Thakibani Hairi, KIM na Thodok Aduda, Generiba Singh Asi NSCM IM gi Eastern Flank Amasung Myanmar based Toba Shani Nationalist Army SNA Singi Kader Singh ni Hairi KIM na Makha Taraduna Center Amasung Manipur Government Singh na Thodok Asigi Mari Lainana Independent Judicial Inquiry Togadabani Amadi Indo-Myanmar Border Paringda Security ki Mapangal Kankar Hangadabani Amadi Thodok Aduda Chenaba Singh Fagadabani Haina Dabi Taurakli KIM na Makhatana Thodok Aduda Laikhidraba Singi Imung Manungda Compensation Piduna Mai Thadok Pikraba Yum Kai Singh Nauna Sabigadabani Haiba Dabi Singh Su Taurakli Amaromda Kamzong District ki Kultu Hairiba Kul Asi Myanmar Romdagi Ain Kaina Kuki Singh na Changsal Laktuna Nauna Kundaba Kul Amani Hairi Kul Asi Government ki Land Record Yauba Ude Amadi Google Maps Singh the Sizinaduna Thiba Matamdasu Funkide Haina Stakeholder Singna Fongdokiba Laikre Ngasi Ayuk Pung Nipan Makai Aduaida Jiribamda Babupara Amadi Sanakong Manakta Leiba Bus Terminus Mai Chakre Thodok Asi Electric Tagi Ho na Hoba Oigani Hairi Mai Chakpagi Pau Asi Tabaga Manak Nakpa Amadi Jiribam Fire Service na Laktuna Mai Kanbagi Thabak Chathaki Adubu Mai na Tumna Ayamba Chakre Hairi Masida Lupa Kaya Muki Malchang Chakrake Haiba Pau Asi Iba Matam Fauba Khangba Ngamdri Masida RK Sanatombi Kaubi Nupi Amana Laibani Hairi Kanglup Maselgi Marakta Amaga Paktaknana Hatna Sunabagi Thawong Khara Nemtharurabagi Matung Handak Amung Inaw Nauna Machida Mihat Mipun Paring Naina Chatharakliba Asi Manipur Lengakna Tuminna Laisiliba Karigino Haina KAPECON na Thadorak Pachil Amana Fongdorakli Gerald Asina Makataraduna Manipur Lengaki Law and Order Kadai the Chatkre Human Rights Kadai the Chatkre Hatning ba Hatba Fanning ba Faba Tauning Bata Tauba Athing ba Pidaba Asibura Democracy Hairibase Democracy bu Kruzi Pairiba Miyamgi Lengak Miyamgi Security Forces Sing Asi Lokhanabagi Postmortem Taunaba Khaki Lairabara Kanglup ki political gi muknaba asigi Warrison Center gi khut yaudana state lengak khaktana purakpa ngamloi haibadi yai adubu state lengak ki naton sumang maktada masamaki micham miyambu tamthina hatlaba fauba makhut pullaga tumina yenglaga leiba haibasi lengak ama leibagi wahanthok leiribara natraga kari thabak lokhatlabage condemn Tauba Khaktara Lengaki Mathause, Condemn Kayarak Taukre, Matungdasu Kayarak Taukigadori, Hokiba Megi Tangtara Humdoida, Infal Dagi Kilometer Kun Fanasu Lapa Nataba, Lailon Vaikbay Kuldagi, Ifong Fongna, Liangmai Furupki, Micham Kara, Fakibagi Manungda, Nupa Taruk, Tamthina Hatoklaga, Sinaraklaba Fauba, Mi Amata Faba Ngamdana, Lengak Sibu. Lengaklo, Micham Faba Chennai Hairiba Lailon Vaipai Kulda Operation Macha Amatasu Taudriba Karigino, Tauroi Haina Taudribara, Manungda Kari Aronba Taurang Leibano, Micham Hatba Putokpa, Faba,
चैराक पीबा लेंगाकी मथौनी लमदम असिदा इंग तप्पा हंजिलक्ले हाइरबदी थेंबा नौबा खकना यारोय लोगी मथौ चपचाना पांगथोकपा चंगी लेंगाकना लॉ एंड ऑर्डर ngakpa ngamdrabadi miyamna लेंगाकी मथक्ता ओइसिलक्पसु याय मसी खंगना लेंगाकना थबक लौखटपियु KAPECON गी माइकैदगी लेखिद्रबा इमुंग मनुंगी लेहौरिबा अवा अनादसु सरुक याजरी लोइनना मिहाट असिगा मरी लेनना मियामना चंगसिलक्पा खोंजनसिंगदा KAPECON अमदी मसीगा चटमिनरिबा लुपसिंगना अंगंबा सरुक याजगनी हाइना फोंगदोरक्ली लोइसलक्पदा मरुओइबा पाव अमुका हना पिजरी फादुना पुख्रबा मतुंग नागा सिविलियन तरुक हाटखिबा थौदोक NHRC na su moto cognizance pibinaba GNF na haizakre State asida law and order ki phibam phagalakpagi thajaba lei hairaduna naga taruk hatkhiba condemn tawkhre Awang Nongpok Bharat ki state singdagi upspa lawthoklakani haina Union Home Minister Amit Sahana phongdokre Manipurda IDP sing resettlement amasung connectivity lehanaba CM Khemchana Center da haizakre Amasung Naga Khunja Taruki Manungda Mari Singhi Masak Khangba Ngamkre Imung Manung Singna Mihat Singh Asiki Justice Pinaba Taksin Kre Pungza si fawda pizaba ISCOM gi Manipuri pau matang asida lusenjare amukahana khurumjari